Welcome to Manipuri Story Collection Official. Ichana Jensilakpada Kusum Nangakna Hairi. Hi, Nang Dadana Thiba Tokibani, Tengnarakdro. Tengnarakte Mama the Hanna Yinglamda, Jensen Ki, Gaya na Chundring. Kutta Pari ba Politindo, Pamung the Langkairaga, Asokpa the Kiri Bado Low to E. Nong Diary Bagi Masak Ning Sing Lubada, Koidotili. Mina Lak Jabayada Banupini Jenso. Adobo. Ngasi nong dairem ba nangamkre. Chai khaiba marakta taaduna leiriba, molom de loina me thoklaga manghalli. Sandal du sulap na lang thoklaga, sampha khara su thudekle. Mana tauriba maongdo thongzindagi angang anina, khutta sana pot pairaga kini yingli. Tamphaga naubaga chatpa heire, marol su thokle, school kaba su haure. Nong dairem ba su mayum yorakle. Buletu thongal yaudringi khami. Getu hangdok laga tapne insilai. Makol thok anda getu lonsali. Bulet tayali ba politin amubado lauthok laga. Wa krabayumdo phaglang da nap laga kakhalai. Magi kagi balcony yaurabada sor hondoi. Haise makada so haipet ying laga. Mr. Nongdairemba nang yoni yong. Kada chansilai. Pairiba Politindo upuda hapchillaga setliba maphido hongdoi. Setluba su namsillaga thamde sitnana thuklaga thamzinki. Phamungda long hipthai. Ichanga singnakhiba singdo ningsingi. Mana tuhankibadu su ningsingi. Takna haizai. Soikre nangu sokankibado ai soikibani. Aina ngangthokkiba wahai singdugi magun ngaknaba soikrabasu nangonda hairamdre. Adubu aigi thamoisina soikre haizaribase nangi thamoiduna tabiyuko. Khut yetu thangatlaga yingzai aduga nokphet tawzai. Nungsi haibada yaraktrasu khudang paibadi fange. Magi khudang paiba ahanma nupa oiramgani thazai. Khudang dugi mapusu ainu oigani. Dada sana thoi changi nongdairem badu long na hogotlaga. Kai haige Baba phone tawre howe lao. Aingonda tawrabasu yabadubu. Yare aigi magi yam khairaanu. Yai me hongnabi nabu phattaba hana khanbadu tawnu. Haipa sano anga. Mabung machaldu machegi manak yaurei. Liklai na loudspeaker thadokliba phone duda mapa tanaba haiki. Baba bungo lae hairo. Ibungo isa kari chaningba. Og thongba. Chechega sanaga noi ahum jaminaro. Babaga mamaga su nangi mingchanba laifam chapan sinba loiramaga laage. Ichana nupa haidu oibanina chatho onuko. Baba ai sida suntamage hayeng thoklo. Sana thoiga liklai ka ngakna yingne. Aying bisu machagi watuda ngakladuna hanglei. Kari no nangi mingchan baini aikhoina leirise. Natradi nahan nahalani ngausinanu. Lukhoisu saurap tawna hairei. Hi, nang giningak pangang budu yaroi ko sida layu. Aina su nang aduda thamningde. Ngamoy sida tamni. Kari nung sila abano amok. Matam asuk mana sel asuk tingna. Ay koy nilay se nang ginatro. Chay lakani wathi ngangano. Ay ngamoy. Ngamoy hay badagi hen kidre nong dairemba. Lukhoy na machabu thim na buhot na rei. Sel lay tabasu nati. Lam su koy ba lang basu nungay ba. Chakhot pasu hienba sida layu kedoge babaga mamaga su toina lakani nang su babagi thabak si yauksin ba yai baba engamoy mapagi matawda liklai pisum sui tamna hanglei adudi karamba college tanu nang natamdoise Imphal college ta mabungi paukhum sida sana thoina Imphal college ta tamhalladi lairik tamma tokani haikibado dada natra adu ada khangde Tammani haidi tammani. Nong dairem mana mukpaduda aying bisu saurei.
ꯅꯪꯅ ꯑꯄꯥꯝꯕꯗ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯍꯌꯦꯡ ꯃꯤꯡ ꯆꯜꯂꯅꯤ ꯉꯝꯃꯣꯏ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏ ꯑꯩ ꯍꯌꯦꯡ ꯗꯦꯜꯂꯤ ꯌꯧꯔꯛꯀꯅꯤ ꯗꯣꯀꯨꯃꯦꯟꯠꯁꯤꯡꯗꯣ ꯂꯧꯕ ꯂꯥꯛꯀꯅꯤ ꯑꯦꯌꯔꯄꯣꯔꯠꯇ ꯉꯥꯏꯔꯝꯃꯨ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯁꯅꯥꯊꯣꯏꯅ ꯃꯨꯔꯨꯝ ꯁꯣꯜꯍꯧꯋꯤ ꯁꯛꯇꯥ ꯑꯁꯤꯒ ꯌꯥꯝ ꯁꯥꯊꯤꯕ ꯁꯥꯏ ꯃꯤꯔꯣꯜꯅ ꯃꯤꯔꯣꯜ ꯊꯣꯡꯗ꯭ꯔꯤꯕ ꯃꯆꯤꯡ ꯐꯠꯇꯕꯁꯨ ꯁꯥꯏ ꯇꯥꯟꯅꯔꯒ ꯆꯦꯟꯀꯥꯎ ꯀꯥꯎꯔꯗꯤ ꯄꯦꯟꯗꯧꯅꯤ ꯑꯩꯅ ꯃꯆꯦꯒ ꯑꯣꯏꯔꯝꯃꯗꯤ ꯈꯪꯗꯧꯅꯤ ꯑꯩꯈꯣꯏ ꯂꯥꯁꯦ ꯂꯤꯛꯂꯥꯏꯅ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯃꯨꯊꯠꯂꯒ ꯇꯞꯅ ꯃꯃꯥ ꯃꯄꯥꯗ ꯋꯥꯔꯤ ꯁꯥꯔꯛꯏ ꯃꯥ ꯕꯨꯡꯉꯣꯁꯦ ꯁꯤꯗ ꯇꯝꯖꯔꯁꯅꯨꯗ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯒ ꯑꯩꯅꯁꯨ ꯊꯥꯗꯣꯛꯅꯤꯡꯗꯦ ꯃꯥꯅ ꯍꯥꯏꯕ ꯌꯥꯗꯦ ꯀꯥꯏꯅ ꯉꯥꯎꯁꯟꯅꯈꯤꯗꯧ ꯑꯉꯥꯡꯅꯤ ꯁꯤꯗ ꯇꯝꯍꯜꯂꯒ ꯑꯩꯅꯁꯨ ꯁꯦꯟꯅꯔꯒꯦ ꯐꯔꯦ ꯃꯥ ꯂꯥꯛꯅꯤ ꯍꯥꯏꯗꯣ ꯊꯥꯔꯛꯑꯣ ꯊꯦꯝꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯅꯅꯥꯎ ꯑꯅꯤꯗꯨꯒ ꯏꯔꯦꯟꯖꯅ ꯂꯩꯌꯨꯀꯣ ꯒꯦꯠ ꯍꯥꯡꯒꯅꯨ ꯊꯣꯡꯅꯥꯎ ꯆꯦꯠꯅ ꯂꯣꯜꯂꯨ ꯃꯄꯥꯅ ꯐꯣꯟ ꯊꯝꯈ꯭ꯔꯕꯗ ꯁꯅꯥꯊꯣꯏꯅ ꯃꯆꯦꯗ ꯍꯥꯏ ꯆꯦ ꯑꯩꯈꯣꯏ ꯗꯗꯥꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝ ꯐꯩꯀꯣ ꯃꯅꯤꯡ ꯂꯣꯏꯅ ꯊꯨꯡꯉꯤ ꯑꯦ ꯅꯪꯗꯤ ꯊꯨꯡꯗꯕ꯭ꯔꯣ ꯑꯗꯨ ꯑꯩꯁꯨ ꯗꯗꯥꯅ ꯍꯦꯜꯂꯤ ꯅꯤꯛꯂꯥꯏ ꯈꯖꯤꯛ ꯅꯣꯛꯆꯩ ꯅꯨꯃꯤꯠꯁꯤꯒꯤ ꯅꯣꯡꯉꯥꯟꯕꯗ ꯅꯣꯡꯗꯥꯏꯔꯦꯝꯕ ꯗꯦꯜꯂꯤ ꯄꯥꯡꯈ꯭ꯔꯦ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯊꯥꯗꯣꯛꯀꯗꯧꯔꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯗꯕ ꯃꯐꯝ ꯑꯃꯕꯨ ꯑꯄꯥꯝꯕ ꯁꯥꯗꯨꯅ ꯈꯟꯈ꯭ꯔꯦ ꯏꯆꯟꯒꯤ ꯃꯃꯤꯒꯨꯝ ꯏꯅꯒꯦ ꯈꯟꯈ꯭ꯔꯦ ꯅꯤꯡꯈꯤꯕ ꯍꯣꯡꯗꯕ ꯑꯅꯝ ꯀꯟꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯅꯤ ꯃꯥꯅ ꯃꯤꯇꯥꯈ꯭ꯔꯕ ꯃꯤꯁꯪꯅꯤ ꯏꯆꯟ ꯃꯀꯣꯛꯇ ꯅꯣꯡꯃꯩ ꯅꯝꯂꯕꯁꯨ ꯃꯤꯇꯥꯔꯅꯨ ꯌꯥꯔꯔꯣꯏꯗꯕꯅꯤ ꯍꯤꯡꯂꯕꯁꯨ ꯏꯆꯟꯒ ꯄꯨꯟꯅ ꯁꯤꯔꯕꯁꯨ ꯏꯆꯟꯒ ꯄꯨꯟꯅ ꯅꯣꯡꯗꯥꯏꯔꯦꯝꯕ ꯏꯆꯟ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯋꯥꯈꯜꯁꯤꯗꯒꯤ ꯑꯍꯦꯟꯕ ꯂꯩꯍꯟꯕ ꯉꯝꯕ ꯂꯥꯏꯁꯨ ꯃꯤꯁꯨ ꯊꯣꯔꯛꯂꯔꯣꯏ ꯏꯝꯐꯥꯜ ꯇꯨ ꯋꯥꯡꯉꯨ ꯄꯥꯁꯦꯟꯖꯔ ꯕꯁ ꯍꯣꯔꯟ ꯍꯧꯅ ꯈꯣꯡꯂꯒ ꯂꯤꯇꯜ ꯐ꯭ꯂꯥꯋꯔ ꯁ꯭ꯀꯨꯜ ꯃꯃꯥꯡꯗ ꯈꯥꯝꯃꯤ ꯈꯥꯝꯂꯤꯕ ꯕꯁꯇꯨꯗꯒꯤ ꯏꯆꯟ ꯇꯌꯥꯜ ꯀꯨꯝꯊꯔꯛꯏ ꯏꯆꯟꯅ ꯑꯣꯅꯤꯡꯕꯩ ꯃꯑꯣꯡ ꯎꯠꯂꯛꯄꯗ ꯇꯌꯥꯜꯅ ꯍꯪꯉꯤ ꯏꯁꯤꯡ ꯊꯛꯀꯦꯔꯣ ꯍꯩ ꯆꯥꯔꯁꯨ ꯌꯥꯏ ꯀꯦꯝ ꯆꯥꯔꯣꯏ ꯃꯉꯛ ꯍꯥꯏꯔ ꯈꯨꯝꯃꯛꯏ ꯏꯆꯟ ꯂꯝꯕꯤ ꯋꯥꯡꯃꯗ ꯂꯩꯔꯦ ꯏꯝꯐꯥꯜ ꯀꯣꯂꯦꯖ ꯃꯍꯩꯔꯣꯏꯁꯤꯡ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯔꯤ ꯃꯤꯡ ꯆꯟꯕꯒꯤ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧꯅꯕꯒꯤ ꯃꯑꯣꯡꯅꯤ ꯃꯣꯏ ꯑꯅꯤꯁꯨ ꯂꯝꯕꯤ ꯂꯥꯟꯊꯣꯛꯂꯒ ꯂꯥꯛꯏ ꯆꯪꯐꯝ ꯈꯪꯗ꯭ꯔꯦ ꯏꯆꯟꯅ ꯁꯥꯎꯔꯤ ꯏꯁꯧ ꯂꯥꯡꯉꯤ ꯅꯣꯏ ꯅꯃꯥꯟꯅꯕꯗꯣ ꯀꯧ ꯌꯥꯗ꯭ꯔꯣ ꯂꯩꯔꯝꯃꯨ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯏꯝꯐꯥꯜ ꯃꯆꯥꯅꯕꯨ ꯀꯌꯥꯝ ꯐꯗꯣꯏꯅꯣ ꯇꯌꯥꯜ ꯏꯇꯞ ꯇꯞꯅ ꯏꯆꯟꯕꯨ ꯊꯦꯝꯖꯤꯜꯂꯛꯏ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯦ ꯑꯗꯨꯏꯅꯤ ꯃꯤꯉꯣꯟꯗ ꯍꯪꯕ ꯌꯥꯅꯤ ꯑꯩ ꯍꯪꯒꯦ ꯀꯅꯥꯅ ꯏꯕꯥꯅꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯇꯧꯔꯤꯒꯦ ꯂꯝꯁꯨ ꯂꯥꯞꯄꯤ ꯉꯟꯇꯥꯅ ꯍꯟꯗꯕꯁꯨ ꯌꯥꯔꯣꯏ ꯕꯁꯅ ꯉꯥꯎꯔꯣꯏ ꯑꯗꯨꯒꯤꯕꯨ ꯀꯔꯤꯒꯤ ꯋꯥꯔꯤꯅꯣ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯗꯤ ꯃꯈꯣꯏꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯣꯏꯒꯗꯕ ꯅꯨꯄꯥ ꯑꯃꯅ ꯏꯆꯟꯒꯤ ꯇꯨꯡꯂꯣꯝꯗꯩ ꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯂꯤꯕꯗꯨꯗ ꯑꯅꯤꯗꯨ ꯊꯥꯖꯁꯤ ꯀꯗꯥꯏ ꯊꯥꯖꯔꯣꯏꯁꯤ ꯀꯗꯥꯏ ꯈꯟꯖꯥꯟꯅꯅ ꯂꯩ ꯅꯨꯄꯥꯗꯨ ꯈꯨꯕꯥꯛꯇꯨ ꯊꯕꯥꯛꯇ ꯊꯝꯂꯒ ꯃꯁꯥꯅ ꯃꯁꯥꯕꯨ ꯃꯁꯛ ꯇꯥꯛꯆꯔꯛꯏ ꯅꯣꯛꯐꯦꯠ ꯇꯧꯕ ꯏꯆꯝ ꯆꯝꯖꯕ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯃꯤꯁꯨ ꯆꯥꯎꯅ ꯇꯥꯏ ꯑꯩ ꯈꯥꯕ ꯊꯧꯕꯥꯜꯗꯩꯅꯤ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯃꯤꯡ ꯆꯟꯊꯣꯛ ꯆꯟꯁꯤꯟ ꯁꯤꯗ ꯑꯈꯪ ꯑꯈꯪꯗ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯕ ꯁꯨꯝ ꯂꯩꯖꯔꯤꯕ ꯍꯣ ꯃꯤꯁꯇꯔ ꯀꯛꯁꯦꯡ ꯀꯩꯗꯧꯕꯤꯔꯤꯒꯦ ꯂꯥꯛꯑꯣ ꯆꯠꯁꯤ ꯑꯍꯦꯟꯕꯅ ꯈꯥꯕꯕꯨ ꯀꯧꯔꯛꯏ ꯈꯥꯕꯁꯨ ꯃꯉꯛ ꯂꯩꯊꯣꯛꯂꯒ ꯁꯤꯗ ꯑꯝꯇ ꯂꯥꯛꯈꯨꯑꯣ ꯀꯔꯤꯃꯨꯛ ꯇꯧꯔꯒꯦ ꯌꯨꯝ ꯆꯠꯂꯨꯈꯤꯁꯦ ꯍꯥꯏꯔꯒ ꯅꯪ ꯍꯧꯅꯕꯤ ꯑꯃꯨꯛ ꯇꯧꯔ ꯂꯩꯔꯕꯣ ꯉꯥꯡꯗꯅ ꯆꯪꯂꯛꯏ ꯑꯍꯦꯟꯕ ꯈꯥꯕꯅ ꯇꯞꯅ ꯍꯥꯏ ꯏꯁꯧ ꯑꯝꯇ ꯂꯥꯡꯈꯤꯅꯣ ꯃꯔꯨꯞ ꯑꯅꯤꯁꯦ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯈꯤꯁꯦ ꯑꯍꯦꯟꯕꯅ ꯏꯆꯟꯒ ꯇꯌꯥꯜꯒꯕꯨ ꯌꯦꯡꯂꯨꯔꯒ ꯈꯥꯕꯒꯤ ꯅꯥꯀꯣꯡꯗ ꯆꯤꯔꯣꯜ ꯇꯧꯏ ꯅꯨꯄꯤꯁꯦ ꯀꯩꯅꯣꯝ ꯐꯥꯎꯕ꯭ꯔꯣ ꯅꯍꯥꯟꯈꯩꯗꯤ ꯅꯨꯄꯤ ꯍꯩꯅꯗꯦ ꯍꯥꯏ ꯑꯁ ꯌꯥꯔꯦꯍꯦ ꯑꯍꯦꯟꯕ ꯅꯣꯛꯁꯤꯟꯅꯔꯛꯏ ꯈꯥꯕꯅ ꯂꯥꯎꯈꯠꯂꯛꯄꯗꯨꯗ ꯁꯨꯝ ꯀꯩꯅꯣꯝ ꯍꯥꯏꯔꯤꯖꯥꯠꯅꯤ ꯌꯥꯅꯤ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯖꯒꯦ ꯃꯔꯨꯞ ꯑꯅꯤꯕꯨ ꯑꯩꯅ ꯇꯌꯥꯜ ꯃꯥꯅ ꯏꯆꯟ ꯃꯣꯏꯔꯥꯡꯗꯩꯅꯤ ꯏꯆꯟ ꯈꯥꯕꯅ ꯊꯃꯣꯏꯗ ꯀꯅꯥ ꯇꯥꯍꯟꯖ ꯁꯣꯟꯖꯩ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯗꯣꯀꯨꯃꯦꯟꯠꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯊꯝꯕꯤꯔꯝꯃꯣ ꯂꯝꯁꯨ ꯂꯥꯞꯄꯅꯤꯅ ꯑꯗꯨꯝ ꯍꯟꯈ꯭ꯔꯣ ꯑꯩ ꯐꯅꯕꯁꯤ ꯂꯧꯔꯒꯦ ꯑꯗꯣ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕꯩ ꯃꯤꯡꯗ ꯆꯥ ꯒ꯭ꯂꯥꯁ ꯑꯃꯃꯝ ꯊꯛꯃꯤꯟꯅꯔꯨꯁꯦ ꯐꯔꯛ ꯇꯥꯒꯗ꯭ꯔꯥ ꯇꯌꯥꯜꯅ ꯌꯥꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯔꯨꯞꯅ ꯑꯩꯈꯣꯏꯒꯤ ꯏꯇꯦꯡ ꯆꯥꯎꯅ ꯇꯧꯕꯤꯔꯤꯁꯤꯗꯤ ꯈꯥꯕꯅ ꯑꯍꯦꯟꯕ ꯂꯩꯁꯅꯥꯗꯣ ꯂꯥꯛꯑꯣ ꯍꯥꯏꯈꯣ ꯑꯍꯦꯟꯕꯅ ꯌꯥꯔꯛꯇ ꯉꯪꯉꯤ ꯍꯥꯏꯅꯤ ꯆꯠꯂꯁꯤ ꯍꯥꯏꯕꯗ ꯉꯥꯏꯍꯧꯔꯤꯕ ꯃꯤꯗꯣ ꯑꯃꯨꯛ ꯂꯥꯛꯑꯣ ꯍꯥꯏꯈ꯭ꯔꯣꯏ ꯍꯔꯥꯎꯔꯅꯤ ꯃꯤꯀꯨꯞꯁꯤꯗ ꯏꯆꯟꯒꯤ ꯄꯨꯟꯁꯤꯗ ꯈꯥꯕ ꯂꯥꯛꯈꯤ ꯏꯆꯝ ꯆꯝꯅ ꯂꯥꯛꯈꯤꯕ ꯅꯠꯇꯦ ꯄꯨꯟꯁꯤꯒꯤ ꯃꯊꯦꯜ ꯑꯃ ꯑꯣꯏꯅ ꯂꯥꯛꯈꯤꯕꯅꯤ ꯑꯆꯝꯕ ꯃꯊꯦꯜ ꯅꯠꯇꯦ ꯊꯃꯣꯏꯒꯤ ꯃꯊꯦꯜꯅꯤ
สนาหงบะมาปาลโทรีปาวเจียมาสู่มาก่อนสิลละกะไปรีเลยรำลีบลิกไล่บุยิงละกะอิสาลากละบราลากละดีพัมลำบยาดรลาวละไอสุฮัลกปะดังไงดิอายุปาดาวปาวเสียนี่เขาสึกปากระดาวเรพัมตามโมลุคุยสุวารีบุดิสากเรอิจาลากปบุตามโมนักเรีให้รักปะครามจ้าบาบานงาที่โลจนละอินี่ไอ้นจัดละไรเกครามจานะเจรกันนี่ให้บันยาเด็กลิกไลนี่ยาลักลิบข้าวโดเทเบิลเดทำมีสนาหงมันข้าวมาจินโดพักตุกเลยยิงีอิสเจ้าเครดาเกจิกันยานุมารีนี่ครามจ้าอัสน้อยบาบากิทอกสิดิบะนกปาดุสุอาดเลยให้ฮัลักทริบรองฮัลักทริครามจ้ามาดูอย่างงดูพักดาบะงางนี่ตามโมนันลูนตองมันดนะมังลวนี่Higher secondary so CC the hek tamni ningai tawi manangam halli adusu Royal Enfield thogi haibagi adusu khudak ta pisilli ngaw ba lang ba pamba angang ni khangna jana bo aza sing na su kari no yamna haire khuram jana tamdrabani angang ni nupa macha ni in khalak pagi adu ngawjari bani khandok pani adu bu yaroi dori warak pu mathau tare sana hong ba lukhoi ga sagai punba manaw thokpa misak ni DM College ta oza oiri department amagi HOD su nauna pu bahore nongdai rem bagi ningai da khang mangam draba lukhoina sana hongba da amuk taklakpani yana prasinbi yu haiduna sana hongba chin mangamde mayam bagi da mak tawdaba yadre masigumba macha da sakma yingnabadagi senja thumza miyam na corruption hainariba matik saba miyoi singi yiknaba oiriba wahi ase poklei nongdai remba lam hili mama mapana khangde karegi nongdai remba yamna singba nupam jani manung mapal nai na chatpa aduki matik hai yumda lekai da tukthana chatli ahal laman na nusi halli adubu liklai na di khangi mawpa lam hili sana hongba na su khangi makhoi gi mamit na su o kiba thodok leikre sel pai ba maming chatpa mapagi machani hai bagi namada ngaksau thi wangang sangang phajade sana hong mana makha tarai aina wari sagadabusu ai ubada machili loli tamoda aina haige tawrabusu tade machabu kankhatpana hale idai mabudi macha nupagi maong khara khanglapugum tawre angang su angang ni idai mana tamogi tungsum inanaga leibasisu tawhanningde leiriba lanthum sampadi mayamdo nongdaire mana aphaba lambida sijinnaba mathau tai natrabadi tung koiroi tamona thopkibada mayamdusu thopkini liklai munna tasili makhura sibu makhoi mayamna kina hangoina chachei mahakiwa lumna lawzai mai masingda mangjal thabagi hauna sa naha oina government ki thabak su phangkibani naha oina HOD su oiribani haurakliba naha singbo aphaba lambida puna bohotna ba misak amasuni sana hongba leirambagi su liklai na mapa mamanu hundok laga thamlabada karisu akibo poktana leibani sagai asibu checksina senariba misak amani sana hongba college ka bahori nongdairin basu delhi dagi halakle tayalda pau phaurude maning thunglabada harauna college satkani haina sem sari ayuk nganta hagotlaga buletu chamthoi koilang langi koilaw lawi mama chiche hagotnaro lai du katlo ai lai khruma chatoini khamena sin makang soi thong go ai ru zadorobane nganta chatoini sana school thenjbo hozibok tumadi mi oiraroi sana thoi mabunggi mangda leplaga makhwang meli saungna mabungbu yingduna nong phado ya hongan bada dain tongna bro dada dongna ya hau thengba kanam leite ngasai na hogona khre jesu chak loiramani isolation dore mama budi hogotri to hogottaba ma yauri dudi iche se leisabini leisabi hanubi ole hanubi ma sina leisabi sara maki sima lere baba sina lere nongdare masumana ngamnaba yelei sana thu suphet haidok laga chatpa hoki ho yare yai me hongnabi torakano ngamnaba yelakano dadana natro mama se leisabi mal hallo mama hanubi maladi aikhoi baba se mamit ngawrakani na mama de insin kibado aduga hajiktada mache nungsiba musai pakte masi ngangsi machin yang khomi khangina
ตุงเดสนาถอยมาสำนุจิงลำละก็เจนขัดกีสนาถอยสุดลาวระก็เลยหอยที่เรียนบ้าน้องได้เรียนบ้าเราหน้าบุเล่ทอรีนักนั่นเลยบ่มาพัมนี่มาทำจังเดยรักปัญหาเลยการอาบุษหันในยิงลุเดอินเอาบกิมานักยองนับไหลอินเอาบุษบุเล่ตะกี้คุมทารัมดรีอบลิบซันกลาสตัวมาโกกตะไฮกัดละก็ทำเครมานักตะขามักลิบะน้องได้เรียนบ่ผู้ยิงละก็กะเรกิโนหานะจัดละหมายเลยดูนะโหดาวยารอยตะบันนัสตัวนิ่งตะบสิงจะไม่มาจ้าเสแกอาแกดอกเนี่ยหุจการเสน้องได้เรียนบ่สุพิสุมนาเป็นขัดละก็อินเอาบ่สาวรสนุมาตากงคุมเลยอินเอาบ่สุตานิ่งตะไปโมองดะเสียมวยรางลมดำไม้อันสินบิระเกสีนี่เนี่ยสิงจะไม่มาจ้าไอ้บุกเกดอกไปคำบิริโนสีตามินาเสนะอดุไม้ให้ดูโอระเดเอลเวนทูยับตาไอ้บุษสีดตำหันคิวดกันานnoนังนัดรอไอ้เนี่ยสีดตำหัวรังกะนังในเดลีดตำคิวดาไอ้หาเราอยากกันนี่ขัลุริบันนักโกโตยามที่เราไอ้มาซาตายก็ไอ้มีไว้จุดนังสุมีไว้ยารปุ่นน้ำมามินาดงนี่มารูปให้ดูมาสีนี่อิสว่าให้ตุน้อยมวยรังกินน้ำมันมาสักพัซบะว่าขัลตาว่าไล่ดิให้บุตรไล่เซอร์ไพรส์ปีดูนี่อดูอดายามให้จะได้ปีโรดานะเซอร์ไพรส์ต่ออินเอาบนตายาลักลิบดูน้องได้เรียนบุบุคัมบัลมาโมองดาตากเลยมารูปอามันมารูปอามาบุคัมบัลมาพาวจวดีเลยนรีบมารูปโอยบกิมารีโดกยามเจลัมกันีหังบยาบวะหังนี่น้องได้เรียนบุษหาราวโนอนทกละกะคุดทางกันละกะตายาบุกวีตายาเลสนากวาริสาดุนลักลิบตายาเงยน้องได้เรียนบเลยรังบดายามทัศดบมาโตดจังสิลักละกะไอ้นังสุสิดตามมาบอกอินเอาบนะโอ้ตามมาบันเน่สิดาตันระดีสีระนี่อาบุกตัวแบบเดลีดักจัดละกะมาปาได้ด็อกิวเมนต์มุลลูรินี่เลสนาน้องได้เรียนบุสุกตะกินละกะนังเซกายดนโอเคฮับตากังเซบุงดะสังไงเฟสติวัลดน้องได้เรียนมันสัตปาคุมปีรีเลสนานี่ให้นะดันนะยามสัตย์อินามีขนาคิบดมีกิสโตลทุกายรูไปพุลิสนาพาคิบดหอยน้อยสกูลเกตต์สู้ยามตัวอินอุรังวันนี้ซุ่มบิดตีรังตัววลากปดเลสนากิทำไว้เด็กขันลีมหากิตาคูสิกะกระไดเด็กขจิเลตินยารุยนุสิบะแต่ยัลนี่จำนะน้อยนี่ขังน่ะบ่อยเลยน้องได้เรียนบ่มาเลสนาไอ้ฮีโร่อินว้าวยามทุรมียายอโดจานาวัดิคิดตั้งว่าเลยไฮดีนังเนี่ยมลีมบุดอดูก็มาสินะไม่กาปินี่จินเดียต้องยาวนี่เลสนาโดน้องได้เรียนบ่ก็ขันนิงบ่ปกเลยอดูบุมาจินพาซินนุนทำมีทำไว้ดีสาวนิงบ่นั่นลอยเคร่ฮานาเดกิสุเลสนาน่ะน้องได้เรียนบ่บุยาเดยาดนะบ่สู้น้องได้เรียนบ่มานะโตรูบนี่ทีซีสกูลเกตตะเล็บตุน่ะนุปีคุดิงจักรปามีขังเดปามดิขังเดลักนะคิบนี่อิรังกยาสุตงนะคิบนี่นุปานะตะมีนกนะบะกะริมนะบะอตุกิมติกันลีเลมซะดะบ่มาจัดตุดาเลสนาน้องได้เรียนบ่บุมารำเลยตะนุสิคิเดยานิงคิเดแต่ยานะสิกุมน้องได้เรียนบ่กิมาจัดขังดรีโอดรีน้องได้เรียนมันนะมาจินกังขลักละกะกะริกุมมาอมหังกิโหนารักละบดาขามักลิบะการดุดกีอิจันคุมทารักปูอุรีคุมทารักลิบะอิจันกิไมทองดาฮาราวบกีมามีสุลุยนรีมิกุพาเดข้าบสุคุมทารีข้าบอุรักปดาน้องได้เรียนบสุกตักโตรีหายกิขลัมบวาดุไทยดกละกะขรางอินละกะหังนีแต่ยาอาได้นุปีสินะโตริสกัยนุนานกินุปีโดนัดรอมาคุยปุ่นนะยิงโทรีข้าบสุอโตปมารุขรากะคุดสกนะดุนวารีสานะเครอิจันดียังทกลีบะมาคุยดมิดยิงทำเลยน้องได้เรียนบะยอรมบดาขจายลุยนรำบะฮาราวประตูมังเครมังอนดน้องได้เรียนบันยิงลำลีบะมิดยิงโดมายุกนบัตันบะกุมเฮาใจอดูบุจังเล็กตะมายาดะบะนาจังสิลักละกะแหกตั้งไงรำมุจะมีนาเสบยาเดนบุพัติบุงอนักแต่ยานะยาเรเบมาโนฮิโร่นะเองวันนังปุกินูมากะลักตัวนี้จะละมอนะให้รักปดขังวิรุณอดูดิน้องได้รำไม่ยามทุนหังเลยเกยนุ่ยงังเลยดแต่ยานะนังเขาสิงโนหังบดมากะลักมีนาบดโมฮิโร่นี่นุปากวยเครอิมานาบิเซไอ้นี่เสียนะบ่มาท้องตาดเลยเรนฟอร์โมฮิโร่นะทีวีบดเลยนี่แจ็คสันเสียนะเครดยามนุสนุชินะเครน้องได้เรียนไปจันดลุรักนะวารงนะวหังกยานะทันละบะมิดยิงนี่ยิงสระอีจันสูรีบันีขังลิบันีน้องได้เรียนมันนะมังงอนดีงกลิบะมิดยิงโดอ
ꯑꯗꯨꯕꯨ ꯎꯁꯤꯟꯅꯗ ꯈꯪꯁꯤꯟꯅꯗ ꯁꯤꯡꯅꯕ ꯃꯑꯣꯡꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯈꯪꯍꯜꯂꯒꯦ ꯃꯇꯥꯒꯨꯝ ꯍꯥꯏꯔꯛꯏ꯫ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ ꯅꯪꯗꯤ ꯍꯥ? ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯅꯨꯡꯁꯤꯕꯅꯤ꯫ ꯅꯪꯅ ꯂꯩꯁꯅꯥ ꯅꯨꯡꯁꯤꯕꯒꯨꯝ ꯑꯩꯅꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤ꯫ ꯃꯥꯅꯁꯨ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯤꯔꯤ꯫ ꯃꯁꯤꯗꯕꯨ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯀꯩꯗꯧ ꯍꯥꯏꯅꯣ? ꯏꯆꯟꯗꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯨ ꯁꯥꯎꯔꯛꯀꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ꯫ ꯃꯉꯣꯟꯗ ꯂꯥꯎ ꯈꯣꯡꯉꯛꯀꯗ꯭ꯔꯥ ꯅꯤꯡꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯆꯤꯡꯕꯥꯜ ꯆꯤꯡꯈꯠꯂꯒ ꯅꯣꯛꯂꯛꯏ꯫ ꯀꯔꯦꯝꯅꯕ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗꯁꯨ ꯍꯥꯏꯗꯣꯔꯛꯏ꯫ ꯌꯥꯝ ꯐꯩ ꯅꯨꯡꯁꯤꯅꯧ꯫ ꯄꯟꯊꯨꯡ ꯌꯧꯕ꯭ꯔꯥ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯣ꯫ ꯄꯟꯊꯨꯡꯒꯤ ꯋꯥꯗꯤ ꯌꯧꯔꯅꯤ꯫ ꯏꯟꯚꯤꯇꯦꯁꯟ ꯇꯧꯔꯛꯀꯦ, ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ꯫ ꯁꯤꯔꯤꯌꯁꯂꯤ ꯍꯥꯏꯔꯒ ꯂꯨꯛꯊꯔꯒ ꯈꯨꯗꯣꯝꯕꯤꯅ ꯆꯤꯡꯕꯥꯜꯗꯨ ꯊꯝꯈ꯭ꯔꯦ꯫ ꯑꯃꯨꯛ ꯐꯠ ꯅꯣꯟꯈꯠꯂꯛꯂꯒ ꯏꯟꯚꯤꯇꯦꯁꯟꯗ ꯏꯒꯗꯕ ꯕꯣꯔꯒꯤ ꯁ꯭ꯄꯦꯂꯤꯡ ꯋꯤꯠ ꯁꯔꯅꯦꯝꯒ ꯂꯣꯏꯅꯅ ꯅꯨꯡꯇꯤ ꯈꯨꯗꯤꯡ ꯇꯨꯝꯂꯝꯗꯥꯏꯗ ꯂꯥꯏꯁꯣꯟꯒꯨꯝ ꯁꯣꯜꯂꯨ꯫ ꯍꯥꯏꯗꯤ ꯀꯅꯥ ꯈꯪꯕ ꯁꯣꯏ ꯂꯥꯛꯄꯁꯨ ꯕꯣꯔ ꯑꯣꯟꯅꯔꯛꯄꯁꯨ ꯌꯥꯏ ꯍꯥꯏꯖꯔꯤꯕ꯫ ꯏꯆꯟ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯃꯤꯠ ꯁꯨꯛꯆꯤꯜꯂ ꯌꯦꯡꯉꯤ꯫ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯍꯦꯟꯒꯠꯂꯛꯏ ꯅꯣꯡꯗꯥꯏꯔꯦꯝꯕ꯫ ꯃꯇꯥꯡꯁꯤꯗ ꯈꯥꯕꯁꯨ ꯆꯪꯁꯤꯜꯂꯛꯏ꯫ ꯍꯔꯥꯎ ꯍꯔꯥꯎ ꯃꯌꯥꯝꯕꯨ ꯀꯧꯔꯛꯏ꯫ ꯉꯁꯤꯗꯤ ꯃꯔꯨꯞ ꯑꯅꯧꯕ ꯑꯅꯤ ꯌꯥꯎꯔꯝꯃꯤꯅ꯫ ꯅꯣꯡꯗꯥꯏꯔꯦꯝꯕ ꯏꯆꯟꯕꯨ ꯃꯔꯧ ꯂꯩꯅ ꯊꯃꯣꯏꯗ ꯊꯤꯟꯕ ꯃꯤꯠꯌꯦꯡ ꯌꯦꯡꯂꯝꯂꯒ ꯈꯥꯕꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯑꯩ ꯅꯣꯡꯗꯥꯏꯔꯦꯝꯕ, ꯊꯤꯀꯥꯗꯥꯔ ꯂꯨꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯏꯅꯥꯎꯕꯝ ꯂꯩꯁꯅꯥ ꯃꯤꯠ ꯑꯣꯟꯈꯠꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯍꯥꯟꯅ ꯈꯪꯉꯤ꯫ ꯏꯅꯥꯎꯕꯅ ꯍꯧꯈ꯭ꯔꯦꯗꯣ ꯑꯣꯟꯊꯣꯛꯄ ꯃꯤꯅꯤ ꯁꯩꯇ ꯂꯥꯏꯃ ꯇꯟꯖꯩꯗ꯫ ꯇꯌꯥꯜ ꯉꯛꯆꯥꯅꯩ꯫ ꯏꯆꯟꯁꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯆꯥꯗꯧꯒꯤ ꯌꯦꯡꯉꯤ꯫ ꯈꯥꯕꯗꯤ ꯂꯀꯛ ꯇꯧꯏ꯫ ꯑꯗꯨꯕꯨ ꯅꯣꯛꯁꯤꯟꯅꯔꯒ ꯑꯩꯅ ꯈꯥꯕ ꯀꯣꯂꯦꯖꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯥꯒꯤ ꯍꯧꯅꯁꯥ ꯃꯤꯅꯣꯛꯇꯨ ꯃꯥꯡꯍꯟꯗꯦ꯫ ꯈꯥꯕꯁꯨ ꯑꯔꯥꯏꯕ ꯅꯠꯇꯦ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯏꯒꯣ ꯌꯩꯊꯠꯀꯦ ꯃꯇꯥꯒꯨꯝ ꯃꯃꯤꯡ ꯇꯥꯛꯄ ꯀꯣꯂꯦꯖꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯃꯍꯥꯛꯀꯤ ꯃꯄꯥꯅꯤ ꯇꯥꯛꯂꯛꯏ꯫ ꯑꯗꯨꯒ ꯏꯅꯥꯎꯕꯗ ꯐꯠ ꯑꯣꯟꯁꯤꯜꯂꯒ ꯈꯪꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯩꯈꯣꯏ ꯃꯔꯨꯞꯁꯤꯅ ꯑꯩꯅ ꯏꯅꯥꯎꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯩ ꯃꯔꯨꯞꯅꯤ꯫ ꯃꯔꯨꯞ ꯑꯅꯤꯒ ꯉꯁꯤ ꯅꯧꯅ ꯈꯪꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯩ ꯚꯣꯠ ꯂꯦꯞꯄ ꯌꯥꯏ, ꯇꯝꯕꯗꯤ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯔꯨꯞ ꯑꯅꯤꯁꯨ ꯑꯩꯕꯨ ꯁꯧꯒꯠꯄꯤꯗꯧꯅꯤ꯫ ꯀꯟꯇꯦꯛ ꯅꯝꯕꯔ ꯁꯦꯌꯔ ꯇꯧꯅꯁꯦ, ꯀꯔꯤ ꯀꯥꯏ? ꯇꯥꯟꯖꯥ ꯂꯧꯕ ꯍꯩꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯅꯤ꯫ ꯀꯣꯠ ꯍꯧꯕ ꯌꯥꯕ ꯃꯇꯥꯡꯅꯤ꯫ ꯂꯦꯝꯅ ꯃꯥꯡꯍꯟꯗꯦ꯫ ꯀꯩꯁꯨ ꯀꯥꯏꯗꯦꯅ, ꯇꯌꯥꯜꯗ ꯁꯦꯌꯔ ꯇꯧꯍꯜꯂꯛꯀꯦ, ꯑꯗꯨꯒ ꯅꯪꯒꯤꯁꯨ ꯇꯧꯍꯟꯕꯤꯔꯛꯑꯣ, ꯃꯥꯒꯤꯁꯨ꯫ ꯏꯆꯟꯗꯁꯨ ꯈꯗꯥꯡ ꯏꯜꯂꯛꯏ꯫ ꯈꯥꯕꯅ ꯃꯇꯧꯗꯨꯗ ꯃꯥꯒꯤꯁꯨ ꯇꯌꯥꯜꯅ ꯍꯥꯏ ꯅꯣꯏ ꯑꯅꯤ ꯈꯪꯅꯩꯌꯦꯅ꯫ ꯅꯣꯏ ꯑꯅꯤꯗꯤ ꯑꯝꯇꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯛꯄꯗ ꯅꯪꯉꯣꯟꯗ ꯂꯥꯏꯟ ꯂꯧꯕ ꯐꯪꯗ꯭ꯔꯁꯨ ꯃꯉꯣꯟꯗ ꯑꯗꯨꯝ ꯂꯧꯕ ꯌꯥꯏꯗꯅ꯫ ꯈꯥꯕꯗꯤ ꯍꯔꯥꯎꯖꯕꯗ ꯂꯣꯏꯈ꯭ꯔꯦ꯫ ꯇꯌꯥꯜꯗ ꯌꯦꯡꯂꯒ ꯇꯌꯥꯜ ꯅꯪ ꯀꯥꯎꯅꯤꯀꯣ, ꯑꯩ MUꯗ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ꯫ ꯍꯜꯂꯛꯄꯗ ꯊꯦꯡꯉꯛꯄꯁꯨ ꯌꯥꯏ, ꯀꯃꯥꯏ ꯇꯧꯕ? ꯏꯆꯟꯗ ꯑꯣꯟꯁꯤꯟꯈ꯭ꯔꯦ ꯈꯥꯕ꯫ ꯏꯆꯟꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯍꯩꯗ ꯆꯠꯊꯣꯛꯎꯔꯣ, ꯅꯪ ꯍꯜꯂꯛꯇ꯭ꯔꯤꯐꯥꯎ ꯉꯥꯏꯔꯝꯒꯦ꯫ ꯉꯥꯏꯔꯝꯃꯣ, ꯌꯨꯝꯁꯨ ꯌꯧꯔꯛꯀꯅꯤ, ꯉꯥ ꯊꯣꯡꯉꯨꯕꯅꯤ ꯄꯨꯔꯛꯀꯦ꯫ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯄꯤꯁꯨꯝ ꯏꯟꯈꯠꯂꯒ ꯀꯂꯛꯅ ꯌꯦꯡꯉꯤ ꯅꯣꯡꯗꯥꯏꯔꯦꯝꯕ꯫ ꯈꯥꯕꯁꯨ ꯆꯦꯟꯆꯠ ꯇꯧꯈ꯭ꯔꯦ꯫ ꯀꯥꯔꯗꯨ ꯇꯞꯂꯤ ꯇꯞꯂꯤ ꯊꯧꯈ꯭ꯔꯦ꯫ ꯂꯩꯁꯅꯥꯅ ꯏꯆꯟꯒꯤ ꯄꯥꯝꯕꯣꯝꯗ ꯀꯣꯟꯁꯤꯜꯂꯒ ꯀ꯭ꯂꯥꯁ ꯌꯥꯎꯔꯨꯁꯦ꯫ ꯇꯌꯥꯜꯅ ꯅꯣꯡꯗꯥꯏꯔꯦꯝꯕ ꯀ꯭ꯂꯥꯁ ꯌꯥꯎꯔꯨꯁꯦ꯫ ꯑꯩꯗꯤ ꯌꯥꯎꯔꯣꯏ, ꯅꯣꯏ ꯌꯥꯎꯔꯣ꯫ ꯏꯅꯥꯎꯕꯅ ꯇꯧꯔꯛꯑꯕ ꯅꯪ ꯍꯧꯅꯕꯤ꯫ ꯂꯩꯁꯅꯥꯅ ꯃꯣꯏ ꯑꯅꯤ ꯂꯩꯍꯧꯔꯁꯨ ꯅꯪꯗꯤ ꯌꯥꯎꯔꯨꯁꯦ ꯂꯥꯛꯑꯣ꯫ ꯏꯅꯥꯎꯕꯅ ꯑꯁ ꯏꯀꯥꯏꯍꯦ ꯋꯥꯇꯥꯗꯨꯗꯤ꯫ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯗ, ꯏꯋꯥꯗ ꯍꯥꯏꯖꯕꯅꯤ, ꯅꯣꯏꯗ ꯍꯥꯏꯕ ꯅꯠꯇꯦ꯫ ꯂꯩꯁꯅꯥꯁꯨ ꯀꯥꯛ ꯀꯥꯛ ꯌꯨꯈꯩ ꯉꯥꯡꯕ ꯅꯨꯄꯤꯅꯤ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯌꯥꯗꯕꯅ ꯇꯌꯥꯜꯕꯨ ꯃꯈꯣꯏꯒ ꯇꯤꯟꯅꯍꯟꯕ ꯄꯥꯝꯗꯦ꯫ ꯆꯠꯄ ꯍꯧꯈ꯭ꯔꯕ ꯅꯨꯄꯤꯗꯨ ꯇꯥꯅꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯂꯥꯎꯏ꯫ ꯅꯝꯕꯔ ꯁꯦꯞ ꯇꯧꯀꯣ, ꯅꯠꯇ꯭ꯔꯗꯤ ꯚꯣꯠ ꯊꯨꯒꯥꯏꯅꯤ꯫ ꯏꯆꯟ ꯄꯤꯁꯨꯝ ꯁꯨꯛꯂꯒ ꯑꯣꯟꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯂꯩꯁꯅꯥꯅ ꯑꯣꯟꯁꯤꯟꯅꯔꯨꯅꯨ ꯃꯇꯥꯒꯨꯝ ꯆꯤꯡꯂꯒ ꯄꯨꯈ꯭ꯔꯦ꯫ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ? ꯇꯌꯥꯜ, ꯃꯁꯤ ꯅꯨꯄꯤꯁꯦ ꯂꯋꯥꯏꯗꯤ ꯀꯥꯔꯛꯑꯒ ꯑꯍꯦꯟꯕ ꯌꯥꯝ ꯄꯥꯝꯃꯦ, ꯃꯔꯤꯜ ꯇꯦꯡꯒꯤ꯫ ꯄꯤꯁꯨꯝꯒ ꯏꯟꯈꯠꯂꯒ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯉꯥꯡꯊꯣꯔꯛꯂꯤꯕꯗꯨ ꯀꯅꯥ ꯑꯃ ꯑꯣꯏꯔꯕꯗꯤ ꯁꯥꯎꯔꯗꯧꯅꯤ꯫ ꯄꯕꯨꯛ ꯇꯞꯄ ꯇꯌꯥꯜꯗꯤ ꯁꯥꯎꯗꯦ꯫ ꯏꯅꯥꯎꯕꯅ ꯋꯥ ꯃꯦꯜꯂꯛꯏ꯫ ꯇꯌꯥꯜ, ꯂꯋꯥꯏ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯍꯩꯅꯕꯤꯅꯤ, ꯁꯥꯎꯅꯨꯀꯣ, ꯂꯥꯟꯅ ꯂꯧꯅꯨ꯫ ꯃꯥꯒꯤ ꯃꯒꯨꯟ ꯈꯪꯗ꯭ꯔꯤꯉꯩ ꯃꯉꯣꯟꯗ ꯁꯥꯎꯕ ꯌꯥꯗꯦ꯫ ꯃꯒꯨꯟ ꯇꯞꯅ ꯇꯞꯅ ꯈꯪꯂꯛꯀꯅꯤ꯫ ꯅꯪꯁꯨ ꯃꯥꯒ ꯇꯤꯟꯅꯔꯕꯅꯤ, ꯔꯦꯀꯣꯔꯠ ꯂꯤꯁꯇ ꯌꯥꯎꯔꯛꯄ ꯍꯧꯔꯗꯧꯅꯤ꯫ ꯇꯌꯥꯜꯅ ꯑꯗꯨ ꯇꯣꯞꯅ ꯊꯝꯈꯣ꯫ ꯅꯣꯡꯗꯥꯏꯔꯦꯝꯕ, ꯅꯪꯅ ꯏꯆꯟꯗ ꯌꯥꯝ ꯁꯥꯎꯕꯒꯨꯝ ꯇꯧꯏꯗꯨ ꯀꯩꯒꯤꯅꯣ? ꯅꯣꯏꯗ ꯂꯥꯛꯄꯗ ꯃꯥꯅ ꯐꯖꯅ ꯇꯧꯔꯛꯇꯦ, ꯑꯗꯨꯏꯅꯤ꯫ ꯁꯤꯡꯅꯕ ꯁꯥꯎꯅꯤꯡꯕꯒꯤ ꯃꯑꯣꯡꯗ ꯎꯍꯟꯈꯤ꯫ ꯄꯥꯎꯈꯨꯝꯁꯤꯗ ꯄꯨꯝꯅꯃꯛ ꯀꯨꯞꯁꯤꯟꯈꯤ꯫ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯈꯥꯕꯒ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯆꯟꯅ ꯈꯥꯕꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤ꯫ ꯃꯣꯕꯥꯏꯜ ꯌꯦꯡꯂꯤ꯫ ꯌꯦꯡꯂꯤꯕ ꯃꯣꯕꯥꯏꯜꯗꯨꯒꯤ ꯁꯀ꯭ꯔꯤꯟꯗ ꯇꯌꯥꯜꯒꯤ ꯇꯦꯛꯁ ꯂꯥꯛꯏ꯫ ꯏꯀꯣꯅꯣꯃꯤꯛꯁ ꯔꯨꯝꯗ ꯂꯩꯌꯦ, ꯂꯥꯛꯑꯣ꯫ ꯀꯔꯤꯒꯤꯅꯣ? ꯂꯥꯛꯑꯣ꯫ ꯄꯟꯊꯗꯦ꯫ ꯇꯌꯥꯜꯅ ꯀꯧꯔꯛꯄ ꯃꯐꯝꯗꯨ ꯇꯝꯅ ꯂꯥꯛꯏ꯫
ꯃꯥꯅ ꯌꯧꯔꯛꯄ ꯃꯇꯝꯗ ꯕꯦꯔꯟꯗꯥꯗ ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯇꯣꯝꯇ ꯕꯦꯟꯁꯇ ꯐꯝꯂꯝꯃꯤ ꯃꯉꯣꯟꯗꯁꯨ ꯌꯦꯡꯂꯛꯇꯦ ꯏꯆꯟꯁꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯌꯦꯡꯂꯝꯗ ꯀ꯭ꯂꯥꯁꯔꯨꯝꯗ ꯆꯪꯂꯨꯔꯒ ꯀꯅꯥꯁꯨ ꯂꯩꯔꯝꯗꯕꯗꯨꯗ ꯊꯣꯔꯛꯂꯒ ꯍꯪꯂꯛꯏ ꯗꯌꯥꯜꯗꯤ ꯂꯩꯇꯦ ꯏꯀꯣꯝ ꯀꯣꯝꯅ ꯈꯨꯝꯗꯣꯔꯛꯏ ꯁꯥꯎꯅꯤꯡꯉꯛꯏ ꯏꯆꯟ ꯃꯥꯅ ꯑꯩ ꯀꯧꯔ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ ꯑꯩꯅ ꯀꯧꯕꯅꯤ ꯂꯦꯞꯈꯠꯂꯒ ꯏꯆꯟꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯏ ꯅꯨꯄꯤꯗꯨꯗꯤ ꯃꯤꯠ ꯀꯨꯞꯈꯤꯗ꯭ꯔꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯛꯏ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯊꯥꯔꯤꯕ ꯕꯦꯟꯁꯇꯨ ꯀꯥꯟꯊꯣꯔꯛꯂꯒ ꯏꯆꯟꯒꯤ ꯃꯤꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯛꯏ ꯃꯣꯕꯥꯏꯜ ꯊꯥꯡꯒꯠꯂꯒ ꯗꯌꯥꯜꯒꯤ ꯐꯣꯟ ꯑꯩꯅ ꯂꯧꯍꯧꯕꯅꯤ ꯅꯪꯒ ꯋꯥꯔꯤ ꯁꯥꯕꯒꯤ ꯅꯪꯕꯨ ꯏꯅꯥꯛꯇ ꯀꯧꯕꯒꯤ ꯃꯣꯕꯥꯏꯜꯗꯤ ꯄꯤꯈꯥꯎꯗ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯈꯨꯗꯣꯝꯕꯤꯅ ꯃꯁꯥꯒꯤ ꯃꯃꯥꯏꯗ ꯊꯤꯟꯖꯔꯒ ꯄꯦꯜꯂꯕ꯭ꯔꯥ ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯄꯨꯟꯁꯤꯁꯤꯗ ꯀꯞꯄ ꯍꯩꯔꯛꯇꯕ ꯑꯩ ꯅꯪꯒꯤꯗꯃꯛ ꯀꯞꯂꯦ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯊꯃꯣꯏ ꯁꯣꯛꯄꯒꯤ ꯄꯤꯔꯥꯡ ꯃꯤꯂꯨꯗꯒꯤ ꯆꯦꯟꯊꯈ꯭ꯔꯦ ꯀꯅꯥꯗꯁꯨ ꯋꯥꯀꯠꯄ ꯍꯩꯔꯛꯇꯕ ꯑꯩ ꯃꯤꯀꯨꯞꯁꯤꯗ ꯉꯁꯤ ꯅꯐꯝꯗ ꯋꯥꯀꯠꯂꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯑꯩ ꯀꯞꯂꯦ ꯅꯪꯅ ꯉꯁꯤ ꯑꯩꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯈ꯭ꯔꯦ ꯑꯀꯥꯏꯕ ꯊꯃꯣꯏ ꯃꯆꯦꯠꯁꯤꯡꯗꯨꯒꯤ ꯆꯩꯅꯥꯅ ꯑꯩ ꯅꯪꯕꯨ ꯋꯥꯔꯧꯔꯦ ꯇꯧꯐꯝ ꯈꯪꯗꯕ ꯃꯇꯧꯗ ꯈꯨꯠ ꯑꯅꯤꯅ ꯃꯄꯤ ꯇꯩꯊꯣꯛꯂꯒ ꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯄꯤ ꯊꯤꯡꯒꯠꯅꯕ ꯍꯣꯠꯅꯈ꯭ꯔꯦ ꯏꯆꯟꯒꯤ ꯅꯥꯛꯇꯒꯤ ꯆꯠꯊꯣꯛꯈ꯭ꯔꯦ ꯇꯁꯦꯡꯅ ꯀꯞꯂꯦ ꯅꯣꯡꯗꯥꯏꯔꯦꯝꯕ ꯗꯌꯥꯜꯒꯤ ꯌꯨꯝꯗ ꯃꯥꯕꯨ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯂꯝꯕꯗ ꯃꯐꯝꯗ ꯁꯤꯡꯅꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯨꯒ ꯆꯥꯟꯅꯗꯕ ꯃꯇꯧ ꯃꯐꯝꯗ ꯎꯍꯜꯂꯛꯂꯦ ꯃꯥꯕꯨ ꯊꯃꯣꯏ ꯁꯣꯛꯅ ꯋꯥꯔꯧꯕꯒꯤ ꯃꯇꯧ ꯎꯕ ꯐꯪꯂꯦ ꯉꯛꯆꯥꯅꯈꯤꯕꯅ ꯃꯆꯤꯟ ꯀꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯏꯆꯟ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯇꯨꯃꯤꯟ ꯌꯦꯡꯂꯤ ꯀꯞꯄ ꯊꯤꯡꯒꯠꯂꯕꯗ ꯅꯣꯡꯗꯥꯏꯔꯦꯝꯕ ꯏꯆꯟꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯟꯖꯤꯜꯂꯒ ꯋꯥꯀꯠꯄꯣꯏ ꯋꯥꯔꯧꯕꯣꯏ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ ꯅꯪꯒ ꯊꯦꯡꯅꯕꯁꯨ ꯃꯉꯣꯟꯗꯒꯤ ꯑꯩꯅ ꯍꯥꯜꯂꯝꯒꯅꯤ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄꯁꯨ ꯑꯩꯅ ꯍꯥꯜꯂꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯄꯤꯕ ꯌꯥꯗꯕ ꯅꯪꯒꯤ ꯊꯃꯣꯏ ꯑꯁꯨꯛ ꯇꯦꯟꯕ ꯃꯇꯝꯁꯤꯗ ꯃꯉꯣꯟꯗ ꯄꯤꯊꯣꯛꯂꯝꯂꯤꯕ ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯎꯕꯗ ꯍꯔꯥꯎꯕ ꯃꯆꯦꯠ ꯑꯃꯠꯇ ꯄꯣꯛꯇꯕ ꯅꯪꯅ ꯃꯉꯣꯟꯗ ꯀꯔꯤꯒꯤ ꯍꯔꯥꯎ ꯃꯤꯅꯣꯛꯂꯣꯛꯂꯤꯕ ꯑꯩꯉꯣꯟꯗ ꯐꯖꯕ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕꯤꯗꯕ ꯅꯪꯅ ꯀꯔꯤꯒꯤ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯤꯕ ꯑꯩꯉꯣꯟꯗ ꯁꯥꯎꯔꯒꯇ ꯌꯦꯡꯕ ꯃꯤꯠ ꯑꯅꯤꯗꯨꯅ ꯃꯉꯣꯟꯗ ꯀꯔꯤꯒꯤ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯌꯦꯡꯂꯤꯕꯅꯣ ꯑꯩꯒ ꯃꯥꯒ ꯀꯔꯤꯗ ꯈꯦꯠꯅꯕꯒꯦ ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯜꯂꯤꯕꯁꯤ ꯀꯩꯗꯅꯣ ꯏꯆꯟ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯏꯔꯥ ꯆꯦꯜꯂꯕ ꯃꯤꯠꯂꯨ ꯑꯅꯤꯗ ꯌꯦꯡꯂꯝꯕꯗꯒꯤ ꯄꯤꯁꯨꯝ ꯁꯨꯝꯊꯔꯛꯏ ꯆꯤꯝꯕꯥ ꯆꯤꯡꯂ ꯋꯥꯍꯩ ꯈꯔ ꯀꯥꯝꯊꯣꯔꯛꯏ ꯅꯨꯡꯁꯤꯕ ꯍꯦꯜꯂꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯃꯐꯝꯗ ꯎꯠꯂꯤꯕ ꯃꯇꯧ ꯈꯨꯗꯤꯡ ꯇꯧꯁꯤꯟꯅꯕꯅꯤ ꯈꯜꯂꯕ꯭ꯔꯥ ꯃꯐꯝꯗ ꯍꯥꯏꯖꯔꯤꯕ ꯄꯨꯝꯕ ꯅꯝꯊꯥꯛꯅꯤ ꯂꯧꯔꯕ꯭ꯔꯥ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯄꯣꯛꯇꯕ ꯃꯇꯧꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯊꯃꯣꯏꯕꯨ ꯍꯦꯟꯅ ꯀꯥꯏꯔꯁꯅꯨ ꯃꯇꯥꯒꯨꯝ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯇꯥꯕ ꯉꯝꯂꯣꯏꯗꯕ ꯋꯥꯍꯩ ꯑꯍꯨꯝ ꯏꯆꯟꯒꯤ ꯆꯤꯝꯕꯥꯜꯗꯒꯤ ꯀꯥꯝꯊꯣꯔꯛꯂꯤꯕ ꯋꯥꯍꯩ ꯑꯍꯨꯝꯁꯤꯅ ꯏꯆꯟꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯊꯃꯣꯏꯗ ꯄꯥꯟꯈ꯭ꯔꯦ ꯍꯛꯆꯥꯡꯒꯤ ꯁꯤꯡꯂꯤ ꯁꯤꯟꯕ ꯊꯨꯡꯅ ꯋꯥꯍꯩꯁꯤꯒꯤ ꯃꯌꯥꯛ ꯁꯟꯗꯣꯛꯈ꯭ꯔꯦ ꯀꯞꯂꯤ ꯇꯧꯔꯝꯕ ꯃꯇꯧ ꯈꯨꯗꯛꯇ ꯃꯥꯡꯈ꯭ꯔꯦ ꯏꯆꯟꯒꯤ ꯈꯨꯗꯥꯡ ꯂꯥꯝꯂꯒ ꯄꯥꯏꯈ꯭ꯔꯦ